Moreh da Chatkhiba state forcing Waroure Indo Myanmar ngamkhai paring da leiriba border town Moreh gi hojik oiriba law amasung order gi phibam ngangnaba Imphal dagi sanction khiba manga suba IRB amasung commando personnel sing hojik Moreh gi manga suba IRB camp da leiriba sing Waroure makhoi bu mapung phana matik mayai sinaroi da bo oirabade Moreh thadok thoklagi hainarakle haire haukiba numit taren igi mamang dagi Moreh da sanction gi state forcing adu hojik su Moreh da sanction bangam dana leire commando amasung IRB personnel sing adu Moreh da pusinna bagi damak kuntaruk suba sector Assam Rifles ki brigadier SP Tengnopal manga suba IRB ki commandant loinana kuki furup ki miyoi kaya yauna Moreh IB da mifam pangthoktuna ngahan khanabada Moreh da commando pusinba yaroi haiduna kuki singna sikhang khangduna leibadage pusinba ngamdana leiri haire Moreh da hojik leiriba commando personnel singsu makhoiga punna thabak tawminagadaba personnel sing Moreh dagi kilometer ahum khaktamak salaga leiba mafam aduda miyoi yankhai humpu khaktana thatlaga thamba si thugaiba ngamdaba sida khoirang khoisauna ba phaure Moreh da hojik Gorkha Regiment Assam Rifles Rapid Action Forcing manga suba IRB amasung atai state force kaya su leiribane makhoi da mathau pangthokpa ngamnaba matik mayai pibidaba tarabade makhoi Moreh dagi hanjarak lagi haina phongdokna re haire Ukhrul gi cabinet mifamda kuki minister ani saruk yakhidre Ukhrul bu Summer City onthokpa lainga ki pandam ne inthokpi raba mama mapa sing yok thakpagi sel masa sing dagi laukhatnabagi chana kanglon state cabinet na yaba pikre machang oiba warep sing Manipur Maintenance and Welfare of Parents and Citizen Rule 2023 yakre Social Welfare Department na sangsiliba Mission Shakti gi makada State Hub Empowerment of Women gi post nipan amasung District Hub Empowerment of Women gi post chamagataran ithoi contract lauba yakre Ukhrul District ki Singai Subdivision ge Pawida SDC office hangdokpa yakre Kasai PHSC bu PIC gi thakta ongkhatpa yakre Manipur Education Service ki cadre review tawduna reorganize tawba amasung hena mapangal kangkhadanba cabinet na yakre